Ngasigi video asidi aigi nungsijaraba viewer kharana yamna toina sembiraknanaba haibirakpa adugumba misak amakhakki punsi warini. Mahak asi yamna controversial oiba misak amakhak sune. Adomna Manipuri isaida, Hindi isaida amade English isaisingi afauba rappers kayamaro thengnaramlagani. Eminem, Kendrick Lamar, Kanye West, Drake, makoising asi afauba international rappers singni. Hauji haijagadaruba misak asisu atay kanasu nate. Afauba American rapper amate singer, songwriter XXX Tentacion haina khangnaba yamna controversial oiba aduga yamna chahi nauna minungsi leitana hatokpikhraba adugumba afauba misak asigi matangdani. Asembade mahaki maming ase Jase Doeni Ricardo Onfroy haina khanne. Mahak ase amadasu ichanchanaba khwaidagi versatile oiba rapper oibata natana maki music ase awaba wakal khanba mioisinga yamna mari lainana sakpa adugumba mioi oibana professionally oina mahakpu XXX Tentacion haina khanne. Tentacion USA Florida ge plantation hariba mafam asida January tang kulhumdoi 1998 tak pokhi. Mahak ase angang oiringaidagi music asigi lamda changba pamjarakhi. Asumna mahakna angang oiringaidagi school gumba amadi church gumbada punna isai sakpa group ta yawba horakhi. Adubu notes amadi pattern da follow tawduna isai sakpa mong asidi pamkhide. Masidagi mahakka punna isai sakminariba mamanabasinga yakhatnaba horakhi. Apam da phongdoktuna khatnarpadagi mahakpo group member adudagi tanthorakhi. Tupac Shakur gumba rapper asigumba oiningbagi apambasu pokpaga loinana rapper asina mahakpu yamna influence tawrakhi. Tentacion na angang oiringaidagi mahaki mama Cleopatra Bernard hariba asiga afaba mari lainarakhide. Mahaki mama ase yamna sawan thiba mama adugumba oikhi. Tentacion mahakna angang oiringaida yamna haiba indaba ngausinnaba adugumba angang amu oikhi. Niyam niti yamna thugaiba haiba indaba asina maram oiraga mahakna teenage oirakpa matamda mahaki mamana mahakku mayum thadoktuna chatkhinaba fau haiki. Masidagi XXX Tentacion mahaki grandmothers ki mayumda matam khara lekhi aduga mahaki lamjat sajat chumthoknanabani haiduna correctional home haiba asigumba yumdasu lehenki. Asumna yamna kanna hotnarabasu Tentacion logi wangmada thabak kaya torakhi. Tentacion gi teenage ki matamda mahak mioi kanglup amagasu yamna sathina khatna chainaba thokhi. Asembadi mahaka khatnariba mioising adu mahaki mamada threaten torakhiba mioising ni khallubadagine. Masigi makha tarakpa oina Tentacion tongan ba case kayada mahak yaurakhi. Mahakna yaukhiba illegal oiba activities singi manungda license yaudana nomai thamlamba huranba aduga armed robbery oxycodone haiba morphine gumba drug asi thamlamba asigumba asigidama mahakpu jail da chahi amarom thamki. 2016 da mahakpu ahumlak arrest tawki. Ahanba case da mahak huranba aduga mi siba yaba khulai pubagidama arrest tawki. Anisuba case da Tentacion na pregnant oibi nupi amabu physically siba yabagi mongda illubadagi arrest tawki. Ahum suba case da pre-trial agreement bu Tentacion na violation tawbagidamakta arrest tawki. Asumna masidagi mahakpu April 2017 da thaturakhi. Asumna mahaki music career asina karamna horakhi hairagadi XXX Tentacion gi teenage ki matamda mahaki illegal oiba activities singna maram oiraga jail da chahi amarom leiruba matam asida jail manungda Sky Marks the Slum God hariba American rapper asiga sakhangnarakhi. Makoina jail lagi thoraklaga members only haina kauba group ama semgatkhi. Asumna Tentacion na mahaki music career hawlakpo oina ahanba debut song News or Vlog ase 2013 da release tawki. Aduga 2014 dana mahaki SoundCloud haina khangnaba account da Vice City haiba song ase upload tawki. Asumna 2015 da mo rap artist Sky Marks the Slum God hariba asiga collaboration tawduna album 2 Members Only Volume 1 amadi Volume 2 release tawki. Asumna mahakna 2016 da mathang isai kaya release tawki. Masigi manungda Look at Me hariba isai ase matam aduda hit chatkhi. Asumna amuka 2017 da Look at Me hariba isai ase hallaga release tawbana US Billboard chart hit list ki manung chanba ngamkhi.
2017 दसु माके SoundCloud हारिबे अकाउंट अदुदा माके अहानबे एल्बम रिवेंज हारिबा से रिलीज तौकी असुमना टेंटाशन की फाइनल स्टूडियो एल्बम वेट वाइफ्स फॉरएवर हारिबा से 2019 दा हाइबदे माक सिरबा मतुंगदा रिलीज तौकी असुमना फगलपा हरपता ngairiba टेंटाशन जून 19 2018 दा ब्रोवर्ड काउंटी फ्लोरिडा हारिबा सिदा रॉबरी खरना नोंमिना कापतुन हाटकी पुलिस की मतुंग इन्नदे पुंग मरी मुक्ता मतमदा मोटर स्पोर्ट स्टोर अमदा मोटर बाइक लैब चटपदा रॉबरी मियोय अनीना नोंमिना कापतुन हाटकीबने असुमना माकी यामना तेनब कैरियर असिदा मागना डिप्रेशन अमदे एलिनेशन थीम म्यूजिक असिदा बेस तौब रैपर ओइबना ngasisu mahakpu yamna pamjana miyamna hingduna leiriboy khalle mahakpu yamna pamnari